मैम पुनो की मफमदा अमका एम्पथी नावना आइगे मखा ताबा वारी पुदना लाक्चरे आहाम मक्तदा मैम पुनो पुत्राम नोक्चरी आइगे वारी ताबदा मैमना मसागी तंग खनबीबगो अदुगा कमेंदा पिरांग चेंथई अदुगा पुनिंग सोंथई याम नुंगाइतबा फाउबीबसे तसेंगना हागदि इसारा थोक्पीबगुम खनबगिनिबा अदुननिबा अखोय मसेंदा अखोयना नुंगाइतबा पुक्ननिसिको नुसिबगिनिबा सिजेको अना आइनाजु आइगी वारीसे हागदि इसादा थोक्पदो आई समना हाबदको आई वीडियो सेमबसे आइना हुजिक सेमसे आई अनिरक सुना वीडियो से सेमते अमुरक आइना वीडियो रिकॉर्ड तौखिबसे अमुरक द लौखिबसे मधुमकने इन हापैसे आई अनिरक सुना वीडियो सेमते सीमतंग म्याम थाजबिउ एंगोदा आइगी वारी पुनिंग थोक्पसे करीमता मसिदेजिके हैंडोक्तना सेम साथंगिया लेते आई पुनिंग द करी फावि मधुमकने म्याम देना डायरेक्ट ओइना शेयर तौजरिजेको अना म्यामनसु अदुगी आइगी मनुंगदा लैबा असेंगबदो खंबीबगी आई वारीजु ताबदा हेना मसागी तौना इचिनिनाव मकनि खनबीरगा नुंगाइतबा मसुंग नुसिबा पोक्पीरिनि हाना खले अदुगी दंतना थागतचगी म्यामना नुसिबा अदुगा सपोर्ट तौबिरकपगी दंता अदो आइना म्यामना हंखिको आई ngasi हाइदोरिबा वाफमजे अखोई गर्लफ्रेंड की मतांगदने म्याम सोइना इंटरेस्टिंग ओइगनि हाना खले ngasi की मतांगनि गर्लफ्रेंड की मतांगदने अदो चुम्मी मैम आइसे हुजिकी एक्सीडेंट थोक्पगी 2020 दई एक्सीडेंट थोक्पनिबो 2020 दई एक्सीडेंट थोक्पसे असिदा आइगी गर्लफ्रेंड से लैरमनि हाइबा तारेको आई प्राइवेसी ओइनादि थमजगे आइना मिंगोंदा कैदोंगोदजो हार्म तौनिंगदे आई दंसे नुंगाइतबो सुंपि पिनिंगदे अदुना आइगी गर्लफ्रेंड के मिंग करी लैरमी कदाइदे लैरमी करीमदा हेक हाबगे मसी प्राइवेसी थमगे बट आइना केना तौगिबदो कोई वारी सानागिबदो अदुगी करी करी पाव फाउनागी अदु अदुई मतांगदगी कमाइना कोई हाबदि सेपरेट ओइगिबनो आइना ngasi सिंगल ओइना लेइसे करी मरमगिनो करी कमाइना आइगी एक्सीडेंट थोपो नमिसे आइगी एक्सीडेंट थोपो नमिसे द गमाइ तौगी हाबदा आइना अखोइना पोचै लई कांदको आइना सिदगी थोगा चखिबा मतमदजो आई वारी सानी हाबा तारे फोन द पाव फाउनी हाबा तारे अदुगा कोई काय काय चले एके पोचै शॉपिंग तौरी अदुजु पाव फाउनारमी अदुगा अदु थम लोइगरा मतुंग शॉपिंग तौ लोइरा मतुंगा आइसे अखोई हलगा कांदा कोन एक्सीडेंट से थोपनिना एक्सीडेंट थोपो कांदिगदु आइना पावसे हाइगे खंदे मरमदि असिंगो पावजे फलाउ हाइगिबदा फलाउना करी पोंगदा रिएक्ट तौगनिको अदुना नुंगाइतो पाखतपा मा चंगे एंगोंदा अदुना आइना वारी शेयर तौदबनि अदुगदि कोना आइना शेयर तौनिबो काना पुंग येंगबो कांदा मतमसि याम थेंगे अदुना असिदि हुजिक आइदि सिबा चंगबो ओइ लेबनिनाको सिजे याम केनो ओइद्रेना खल्लेना कोना ओइना वारीजे हाइरगे हुजिक मेन मान ताद्रिबनिना आइनाको अदु मतुंगदा आई फोन जो इनाक्ता लैत्रे आई फोन जो पाइ फंगिद्रे आइगी इमानबसिंगना सिनावसिंगना फोन पाइखरे अदु मतुंगदा कोना आइना मथंग निमितजो आइजे ngamdadana गुवाहाटी दा शिफ्ट तौबो कांदा अदुदा अखोई एम्बुलेंस चटपो कांदा आइना आइसे अदुदा पुरा फिल्म जादेबको आइना अखोई ककाई मचानो पारो संजु यावी माउंदा आइना एम्बुलेंस दुगा हाइबने फोन दुगा नंबर अमा यावबने अदो अमतंग डायल तौबियो रोशन डायल तौवे रोशन डायल तौ कांदा आइना फोन तौरगा आइसे याम वाना ngangiको आइना कप कप लाउरा nganगबा ताबदम भाप तारे आइसे याम अरुबा एक्सीडेंट अमा थोए आइसे सिब्रा चंगब्रा कई खंगद्रे अदुगा आइसे फिभम मकाय फिभम दे लोरे सिने खलिजको अदुगा आइना आइगे वखन लाखपदो अदुगतनिको आइना फोन दुगा हाइरे चतोसे आइना अदुदा आई वखन दुगा लाइसे आइना वखन लाखपदो दुम हाइरे आइना आई खोंगसे थोमदना यानदना लैरे पुंग हत्तनाको खोंजे यान लैरे खुचुतेक लैरे याजु सोंथरे मीजे लोरे फिभम माको
ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯍꯤꯡꯒꯅꯤ ꯁꯤꯔꯣꯏ ꯈꯪꯗ꯭ꯔꯦ, ꯌꯥꯔꯒꯗꯤ ꯅꯪ ꯑꯩꯁꯦ ꯀꯥꯎꯊꯣꯛꯄꯤꯔꯣ, ꯃꯔꯝꯗꯤ ꯑꯩ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ ꯑꯚꯤꯖꯤꯠꯁꯦ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕ꯫ ꯑꯗꯨꯗ ꯌꯥꯝ ꯀꯞꯄꯦ, ꯌꯥꯝꯅ ꯎꯔꯥꯎ ꯊꯔꯥꯎꯅ ꯀꯞꯄꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ꯫ ꯑꯗꯨꯒꯤ ꯐꯤꯂꯤꯡꯁꯇꯣ ꯑꯩ ꯈꯪꯉꯦ, ꯑꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯀꯞꯄ ꯈꯣꯠꯄ ꯑꯩꯒꯤ ꯐꯤꯕꯝꯁꯤꯅ ꯃꯥ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯤꯅꯦꯅ ꯈꯜꯂꯦ꯫ ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯅꯪ ꯑꯇꯣꯞꯄ ꯑꯃ, ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯃꯤ ꯑꯐꯕ ꯑꯃ ꯌꯦꯡꯉꯒ ꯐꯤꯕꯝ ꯆꯥꯕ, ꯑꯗꯨꯒ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯃꯃꯥꯡ ꯊꯥꯅꯕ ꯍꯣꯠꯅꯔꯣ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯅ꯫ ꯑꯗꯨꯗ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯞꯄ ꯂꯥꯎꯕ ꯌꯥꯝ ꯇꯧꯋꯦ꯫ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯋꯥ ꯍꯥꯏꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯔꯒ ꯅꯪ ꯐꯔꯛꯇꯣꯏꯅꯦ, ꯐꯗꯣꯏꯅꯦ, ꯀꯔꯤꯝ ꯈꯟꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯔꯦꯀꯣ꯫ ꯑꯩ ꯁꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ, ꯑꯩ ꯍꯧꯖꯤꯛ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯐꯣꯟ ꯑꯁꯦ ꯑꯩ ꯊꯝꯃꯒꯦ, ꯅꯪ ꯑꯩꯅ ꯍꯥꯏꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯏꯪꯕꯤꯔꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯔꯦꯕꯀꯣ꯫ ꯃꯔꯝꯗꯤ ꯑꯩ ꯁꯨꯝ ꯑꯐꯕ ꯄꯥꯝꯃꯦꯕ, ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯐꯅꯕ ꯄꯥꯝꯃꯤ, ꯃꯤꯉꯣꯟꯗ ꯑꯩꯒꯤꯗꯃꯛꯇꯅ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯍꯟꯅꯤꯡꯗꯦꯕ꯫ ꯑꯗꯨꯒꯤ ꯃꯔꯝ ꯑꯣꯏꯕꯒꯤꯅꯦꯕ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯣ, ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦꯕ꯫ ꯀꯩꯅꯣ ꯑꯩ ꯄꯨꯔꯥ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯈꯪꯉꯦꯕ, ꯑꯩ ꯐꯤꯕꯝ ꯂꯣꯏꯔꯦ, ꯑꯩꯁꯦ ꯁꯤꯒꯅꯤ ꯍꯤꯡꯒꯅꯤ ꯀꯔꯤꯝ ꯈꯪꯗ꯭ꯔꯕꯅꯦꯕ ꯑꯗꯨ ꯃꯇꯥꯡꯗꯣ꯫ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦꯕ꯫ ꯑꯗꯨ ꯃꯇꯨꯡꯗ ꯑꯩ ꯃꯥꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯩ ꯁꯝꯃꯒ ꯍꯥꯏꯒꯦꯕꯀꯣ ꯃꯌꯥꯝꯗ, ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯤꯁꯦ ꯑꯩ ꯂꯣꯏꯐꯝ ꯈꯪꯉꯔꯣꯏꯕ ꯃꯥꯏ ꯋꯥꯔꯤꯁꯦꯀꯣ꯫ ꯑꯗꯨꯅ ꯉꯁꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯒꯦ꯫ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ, ꯑꯩꯅ ICUꯗ ꯑꯃꯨꯛ ꯁꯣꯝꯗ ꯔꯨꯝꯗ ꯄꯨꯊꯣꯔꯛ, ꯑꯃꯨꯛ ICU, ꯑꯗꯨꯗꯁꯨ ꯐꯣꯟꯁꯦ ꯑꯩ ꯏꯅꯥꯛꯇ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦꯕꯀꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯔꯨꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯐꯣꯟꯁꯦ, ꯑꯗꯨꯗꯩꯗꯨꯒ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯔꯦ ꯐꯣꯟ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯝꯃꯤ ꯍꯥꯏꯅ꯫ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ, ꯑꯗꯨꯝ ꯑꯩꯅꯕꯨꯗꯤ ꯆꯤꯟꯗ ꯍꯥꯏꯖꯈꯤꯕꯩ ꯋꯥꯅꯦꯕꯀꯣ, ꯑꯩꯁꯦ ꯁꯤꯗꯣꯔꯦ ꯈꯣꯠꯇꯣꯔꯦ, ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯅ ꯈꯟꯐꯝ ꯊꯣꯛꯄꯗꯣ ꯈꯜꯂꯒ ꯍꯥꯏꯖꯕꯅꯦꯕꯀோ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ, ꯐꯣꯟ ꯇꯧꯔꯛꯄ ꯀꯥꯟꯗꯀꯣ ꯑꯩꯁꯦ ꯋꯥꯔꯤ ꯈꯤꯇꯪ ꯁꯥꯟꯅ ꯐꯪꯕꯗ ꯍꯥꯏꯕꯗꯤ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ꯫ ꯑꯗꯨꯅ ꯑꯩ ꯈꯤꯇꯪꯈꯛ ꯑꯗꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯌꯥꯝ ꯅꯥꯕꯅꯤꯅꯀꯣ, ꯁꯣꯝꯗ ꯈꯣꯡꯁꯦ ꯁꯣꯛꯆꯤꯟꯕꯒꯤ ꯑꯗꯨꯃ ꯐꯠ ꯂꯥꯎ ꯁꯧꯖꯤꯟꯗꯔꯦ, ꯑꯗꯩ ꯍꯛꯆꯥꯡꯁꯦ ꯄꯨꯔꯥ ꯇꯦꯝꯄꯔ ꯂꯣꯏꯔꯦ, ꯑꯗꯩꯗꯤ ꯐꯤꯕꯝꯁꯦ ꯌꯥꯝ ꯁꯣꯛꯑꯕꯅꯤꯅ ꯑꯩꯁꯦ ꯋꯥꯔꯤ ꯉꯥꯡꯕꯒꯤ ꯑꯦꯅꯔꯖꯤ ꯐꯥꯎ ꯂꯩꯇ꯭ꯔꯦꯀꯣ꯫ ꯁꯣꯝꯗ ꯑꯃꯨꯛ ꯄꯨꯁꯤꯟꯒꯅꯤ, ꯁꯣꯝꯗ ꯑꯃꯨꯛ ꯄꯨꯊꯣꯛꯀꯅꯤ, ꯍꯥꯏꯗꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦꯕ ꯃꯤꯁꯦꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤꯅ ꯌꯨꯝꯗ ꯆꯤꯆꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯐꯥꯎ ꯄꯨꯔꯛꯑꯦꯕ ꯒꯨꯍꯥꯇꯤꯗ꯫ ꯆꯤꯆꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯩ ꯍꯣꯁꯄꯤꯇꯥꯜꯗ ꯃꯔꯛ ꯃꯔꯛꯇ ꯆꯦꯛꯑꯞ ꯂꯩ, ꯑꯗꯨꯒ ꯆꯤꯆꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯂꯩꯔꯦꯕ꯫ ꯆꯤꯆꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯂꯩꯕꯗꯩ ꯑꯩꯁꯦ ꯈꯔ ꯔꯤꯀꯣꯚꯔ ꯇꯧꯔꯦ꯫ ꯑꯗꯨꯒ ꯑꯁꯤ ꯋꯥꯔꯤꯁꯦ ꯑꯩ ꯁꯝꯖꯤꯟꯕꯅꯦꯕꯀꯣ, ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤꯅ ꯗꯥꯏꯔꯦꯛ ꯄꯨꯁꯤꯟꯈ꯭ꯔ ꯐꯥꯎꯗ, ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯤꯗꯅꯀꯣ, ꯈꯪꯅꯕ ꯂꯩꯔꯝꯕ꯭ꯔꯥ, ꯑꯗꯨ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯔꯝꯕ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ꯫ ꯑꯗꯨ ꯃꯇꯨꯡꯗꯁꯨ ꯀꯣꯟꯅꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯝꯃꯦ, ꯍꯛꯆꯥꯡ ꯀꯃꯥꯏꯅ ꯇꯧꯋꯤ, ꯔꯤꯀꯣꯚꯔ ꯑꯣꯏꯕ꯭ꯔꯥ, ꯐꯒꯠꯄ꯭ꯔꯥ, ꯑꯃ ꯇꯧꯕ꯭ꯔꯥ, ꯑꯗꯨꯝ ꯄꯥꯎ ꯂꯧꯕꯤ꯫ ꯑꯗꯨ ꯐꯥꯎꯗ ꯑꯩꯅ ꯑꯗꯨꯝ ꯑꯩꯁꯨ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ, ꯃꯤ ꯍꯥꯏꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯏꯅꯤ, ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯄꯥꯝꯗꯣꯏꯅꯤ꯫ ꯑꯩꯒꯤ ꯁꯤ ꯐꯤꯕꯝꯁꯤꯗꯁꯨ ꯍꯥꯏꯗꯤ ꯃꯦꯛꯁꯤꯃꯝ ꯐꯦꯃꯤꯂꯤꯅ ꯈꯔꯗꯤ ꯈꯟꯊꯔꯛꯀꯅꯤ꯫ ꯑꯗꯨꯗꯨꯅ ꯑꯩ ꯍꯥꯟꯅꯅ ꯑꯗꯨ ꯄꯣꯠꯇꯣ ꯈꯟꯗꯣꯛꯆꯕ, ꯑꯩꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯗꯕꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯅ ꯍꯥꯟꯅ ꯇꯧꯕꯅꯦꯕ꯫ ꯑꯗꯨꯅ ꯑꯩꯁꯨ ꯄꯥꯝꯃꯤ ꯃꯃꯥꯡ ꯊꯥꯕ, ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯍꯤꯡꯉꯛꯅꯕ, ꯐꯔꯛꯅꯕ, ꯑꯗꯨꯒ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯦ ꯆꯥꯏꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯈꯣꯡ ꯅꯧꯅ ꯆꯠꯄ ꯇꯝꯃꯛꯄꯒꯨꯝꯅ ꯈꯣꯡꯁꯨ ꯍꯥꯞꯄꯛꯈꯤꯅꯤ, ꯆꯠꯄ ꯇꯝꯃꯛꯈꯤꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯅ ꯑꯩꯁꯦ ꯑꯉꯥꯎꯕꯗꯧꯅ ꯑꯣꯏ ꯂꯩꯔꯦꯕꯀꯣ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ, ꯑꯩꯁꯦ ꯈꯪꯐꯝ ꯈꯪꯗꯅ ꯂꯩꯅꯦꯕꯀꯣ꯫ ꯑꯗꯨꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯄ꯭ꯔꯦꯁ ꯄꯤꯅꯤꯡꯗꯕ, ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯃꯤꯉꯣꯟꯗ ꯄꯤꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯤꯗꯤ ꯑꯩꯒꯤ ꯁꯤꯗꯤ ꯑꯩ ꯂꯥꯏꯕꯛꯇ ꯇꯝꯃꯕꯅꯤ, ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯈꯛꯇ ꯐꯥꯏꯠ ꯇꯧꯒꯗꯕꯅꯤ, ꯑꯩꯒꯤ ꯑꯋꯥꯕꯅꯤ, ꯁꯤꯅꯤꯕ ꯑꯩꯒꯤ ꯁꯝꯅ ꯍꯥꯏꯕꯗ ꯑꯩ ꯃꯤꯁꯦ ꯑꯉꯥꯡ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ, ꯑꯩ ꯑꯃꯨꯔꯛ ꯍꯥꯏꯒꯅꯤꯀꯣ ꯅꯣꯡꯃꯗꯣ, ꯑꯩ ꯏꯅꯥꯎꯅꯨꯄꯥ ꯂꯩꯇꯕ ꯀꯥꯟꯗꯁꯨ ꯑꯃꯨꯔꯛ ꯍꯥꯏꯕꯗ, ꯑꯩꯅ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯑꯩꯅ ꯑꯃꯨꯔꯛ ꯍꯥꯏꯕꯗ ꯑꯩ ꯊꯕꯛꯁꯦ ꯇꯧꯕꯤꯔꯝꯃꯦ ꯈꯜꯂꯁꯦꯕ꯫ ꯑꯩ ꯁꯄꯣꯁ ꯍꯧꯖꯤꯛ ꯗꯨꯀꯥꯟꯗ ꯀꯥꯏꯗꯅ ꯄꯣꯠ ꯆꯩ ꯑꯃ ꯂꯧꯕ ꯆꯠꯀꯗꯕꯅꯦꯕꯀꯣ, ꯑꯗꯨꯒ ꯑꯩꯁꯦ ꯉꯝꯗꯕꯒꯤꯗꯃꯛꯇ ꯑꯩꯅ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯦ ꯈꯜꯂꯁꯦꯕꯀꯣ꯫ ꯑꯗꯨꯒ ꯄꯥꯎꯈꯨꯝꯗ ꯑꯩ ꯈꯪꯉꯤꯕꯀꯣ, ꯃꯤꯁꯦ ꯆꯠꯄꯤꯅꯤꯡꯉꯤ, ꯆꯠꯄꯤꯅꯤꯡꯗꯦ, ꯑꯗꯨꯒ ꯃꯥꯁꯦ ꯁꯪꯉꯤ, ꯁꯪꯗꯦ ꯍꯥꯏꯁꯦꯀꯣ꯫ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯒ ꯑꯗꯨꯝ ꯑꯩ ꯈꯪꯉꯦꯕꯀꯣ꯫ ꯑꯗꯨꯒ ꯑꯃꯨꯛꯇꯪꯈꯛ
ꯑꯩꯅ ꯍꯥꯏꯔꯛꯄꯗ ꯆꯠꯄꯤꯅꯤꯡꯗꯕꯩ ꯃꯑꯣꯡꯗ ꯑꯩꯅ ꯍꯦꯛ ꯎꯕ ꯐꯪꯖꯈ꯭ꯔꯕꯀꯣ ꯑꯗꯨꯒ ꯑꯗꯨꯏ ꯑꯩ ꯋꯥꯔꯤꯗꯨ ꯁꯝꯖꯤꯜꯂꯒ ꯑꯣ ꯐꯔꯦ ꯌꯥꯔꯅꯤ ꯍꯥꯏꯅꯤ ꯑꯗꯨ ꯃꯇꯨꯡꯗꯗꯤꯀꯣ ꯁꯦꯀꯦꯟ ꯇꯥꯏꯝꯗꯗꯤꯀꯣ ꯑꯩ ꯑꯗꯨꯒꯤ ꯃꯤꯗꯨꯒ ꯏꯅꯥꯎ ꯈꯪꯗꯦ ꯑꯉꯥꯡ ꯈꯪꯗꯦ ꯄꯥꯈꯣꯟ ꯁꯨꯡꯁꯤ ꯁꯤꯔꯣꯏ ꯂꯣꯏꯔꯦ ꯁꯤꯃꯗꯤ ꯑꯩꯁꯦ ꯈꯣꯡ ꯌꯥꯗ꯭ꯔꯁꯨ ꯁꯤꯒꯤ ꯃꯑꯣꯡꯗ ꯁꯤꯠꯂꯒ ꯑꯣꯏꯁꯨꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯤꯠꯂꯒ ꯑꯣꯏꯁꯨ ꯑꯩ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯑꯩ ꯂꯩꯐꯝ ꯊꯣꯛꯄ ꯃꯐꯝꯗꯗꯤ ꯂꯩꯔ ꯂꯥꯛꯀꯅꯤꯕ ꯑꯗꯨꯒ ꯑꯩꯅ ꯑꯩꯉꯣꯟꯗ ꯍꯩꯅꯈꯤꯗꯕ ꯑꯩꯉꯣꯟꯗ ꯌꯥꯈꯤꯗꯕꯗꯨꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯩꯒꯤ ꯈꯔ ꯂꯩꯀꯣ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯕꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯎ ꯐꯪꯉꯤ ꯑꯗꯨ ꯑꯩ ꯁꯨꯡꯉꯥꯏ ꯍꯥꯏꯗꯣꯏ ꯅꯠꯇꯦ ꯑꯩꯅ ꯐꯔꯛ ꯇꯥꯕ ꯀꯥꯟꯗ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯌꯥꯕꯤꯕ ꯀꯥꯟꯗ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯒ ꯑꯝꯇꯪꯈꯛ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯎꯕ ꯐꯪꯉꯕ ꯑꯗꯨꯃꯗꯤ ꯑꯩꯅ ꯄꯥꯈꯣꯟꯒꯗꯤ ꯁꯤꯔꯅꯤꯒꯗꯤ ꯁꯨꯡꯈꯟ ꯈꯟꯕꯤꯔꯨꯔꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯗꯤꯀꯣ ꯍꯥꯏꯗꯤ ꯉꯝꯗ꯭ꯔꯦ ꯁꯤꯔꯦ ꯉꯝꯃꯗꯤ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯒꯤ ꯃꯤꯅꯤꯀꯣ ꯑꯩꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯊꯤꯡꯀꯤꯡꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯔꯝꯃꯦ ꯑꯩꯅ ꯑꯐꯕ ꯋꯥꯔꯤ ꯍꯥꯏ ꯇꯨꯡꯒꯤ ꯍꯥꯏꯕꯗꯤ ꯈꯜꯂꯒ ꯌꯨꯝꯒꯤ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯤꯕꯝꯗ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯩꯁꯦ ꯃꯄꯥꯟ ꯊꯣꯛꯄꯗ ꯄꯨꯔꯥ ꯌꯥꯔꯛꯇ꯭ꯔꯕꯅꯦ ꯃꯦꯝ ꯑꯩ ꯃꯄꯥꯟ ꯊꯣꯛꯄ ꯀꯥꯟꯗꯅꯦ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤꯕ ꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯈꯔ ꯌꯥꯝ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯤ ꯌꯨꯇ꯭ꯌꯨꯕꯀ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖ ꯆꯦꯅꯦꯜ ꯑꯅꯧꯕ ꯑꯃꯁꯨ ꯍꯥꯡꯉꯦ ꯍꯧꯖꯤꯛ ꯑꯩ ꯑꯦꯝꯄꯨꯇꯤ ꯑꯚꯤ ꯍꯥꯏꯅꯀꯣ ꯑꯗꯨ ꯚꯤꯗꯤꯑꯣꯗꯤ ꯍꯥꯞꯇ꯭ꯔꯤ ꯑꯗꯨꯗ ꯀꯝꯄ꯭ꯂꯤꯠꯂꯤ ꯍꯤꯟꯗꯤ ꯉꯥꯛꯇ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯗꯨꯗꯨꯅ ꯁꯦꯄꯔꯦꯠ ꯇꯧꯊꯣꯛꯑꯅꯤ ꯑꯩ ꯈꯔ ꯋꯥꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯅ ꯃꯩꯇꯩ ꯉꯥꯡꯉꯤꯉꯩꯗ ꯑꯩꯁꯨ ꯃꯌꯥꯡ ꯌꯥꯟꯕ ꯅꯠꯇꯦ ꯏꯃꯥꯟꯅꯕꯁꯤꯡꯅ ꯌꯦꯡꯕꯒꯤ ꯃꯌꯥꯡ ꯌꯥꯜꯂꯤꯅꯤ ꯃꯌꯥꯡ ꯌꯥꯟꯕ ꯀꯥꯟꯗꯨꯒꯁꯨ ꯃꯤꯅ ꯑꯃꯨꯛꯀ ꯇꯥꯅꯤꯡꯉꯝꯃꯤ ꯇꯥꯅꯤꯡꯉꯝꯃꯣꯏ ꯃꯌꯥꯡꯅ ꯑꯃꯨꯛꯀ ꯃꯩꯇꯩ ꯇꯥꯅꯤꯡꯉꯝꯃꯤ ꯑꯇꯣꯞꯄ ꯄꯨꯝꯅꯃꯛꯂꯣꯟꯗ ꯑꯩꯁꯦ ꯀꯅꯥꯝꯇꯅ ꯃꯤꯁꯦ 100% ꯄꯦꯜꯍꯟꯕ ꯉꯝꯗꯦꯕꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯄꯨꯝꯅꯃꯛꯇ ꯑꯗꯨ ꯈꯪꯕꯤꯕ ꯃꯤꯅꯗꯤ ꯈꯪꯕꯤ ꯑꯗꯨꯁꯤꯡꯗꯣ ꯑꯃꯨꯛ ꯑꯩ ꯇꯜꯂꯦꯕ ꯌꯥꯝ ꯋꯥꯏꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯆꯦꯅꯦꯜ ꯑꯃꯈꯛ ꯍꯥꯡꯉꯒ ꯑꯗꯨꯗꯩꯗꯨꯒ ꯀꯝꯄ꯭ꯂꯤꯠꯂꯤ ꯍꯤꯟꯗꯤ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯋꯥꯔꯤ ꯄꯥꯎ ꯐꯥꯎꯅꯔꯝꯕꯗꯩ ꯑꯗꯩꯗꯤ ꯁꯠ ꯂꯥꯎ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯗꯒꯤꯗꯤ ꯑꯩꯅ ꯐꯣꯟꯁꯦ ꯑꯩ ꯁꯠ ꯂꯥꯎꯅ ꯐꯣꯟ ꯇꯧꯒꯟꯗꯦ ꯃꯔꯝꯗꯤ ꯑꯩꯗꯤ ꯈꯣꯡ ꯇꯠꯂ ꯇꯥ ꯂꯩꯕꯅꯤꯅ ꯑꯩ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯁꯪꯗ꯭ꯔꯤꯁꯦ ꯁꯪꯁꯥꯔꯁꯤꯒꯤ ꯂꯣꯏꯅꯃꯛ ꯃꯤꯁꯦ ꯃꯁꯥ ꯃꯊꯧ ꯇꯧꯔꯤ ꯉꯥꯛꯇꯅꯤ ꯕꯤꯖꯤ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯤꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯕ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯑꯩꯅ ꯐꯠ ꯂꯥꯎꯅ ꯐꯣꯟ ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯁꯨꯡꯇꯥ ꯇꯥꯗꯦ ꯑꯗꯨ ꯃꯌꯨꯝꯗ ꯇꯧꯔꯛꯁꯅꯤ ꯑꯩ ꯑꯦꯛꯖꯥꯝ ꯃꯤꯉꯣꯟꯗ ꯆꯤꯠꯄ ꯍꯧꯅꯗꯦꯅ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯔꯒ ꯑꯩ ꯐꯔꯛꯑ ꯃꯇꯨꯡꯗꯅꯤꯀꯣ ꯑꯩꯅ ꯈꯔ ꯐꯔꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯒꯨꯍꯥꯇꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯕ ꯑꯩꯁꯦ ꯋꯥꯔꯤ ꯀꯣꯚꯔ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯆꯦꯛꯑꯞ ꯀꯩꯀꯥ ꯆꯠꯂꯤꯕ ꯀꯥꯟꯒꯤꯅꯤꯀꯣ ꯑꯩ ꯒꯔꯜ ꯐ꯭ꯔꯦꯟꯒꯤ ꯋꯥꯔꯤꯁꯦ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯁꯤꯟꯒꯦꯅ ꯉꯁꯤ ꯃꯥꯏ ꯃꯊꯛꯇꯅꯤ ꯃꯣꯏꯅ ꯍꯥꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯕꯗꯒꯤ ꯈꯔꯅꯤ ꯂꯩꯔꯒ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯛꯏ ꯑꯗꯨꯒ ꯀꯔꯤ ꯑꯣꯏꯔꯖꯥꯠꯅꯣ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯦꯀꯣ ꯑꯗꯨꯒꯗꯤ ꯀꯣꯟꯅ ꯑꯇꯣꯞꯄꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯋꯥꯔꯤꯁꯦ ꯁꯝꯖꯤꯜꯂꯛꯑꯦꯀꯣ ꯑꯇꯣꯞꯄꯗ ꯍꯥꯏꯗꯤ ꯍꯣꯡꯈ꯭ꯔꯦ ꯑꯗꯨꯝ ꯌꯥꯝ ꯐꯩ ꯅꯨꯡꯉꯥꯏꯅ ꯍꯣꯡꯖꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯕ ꯑꯗꯨꯃ ꯑꯩ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪꯒꯤꯗꯃꯛꯇꯅ ꯑꯩ ꯑꯃꯨꯛ ꯎꯪꯉꯦꯁꯦ ꯉꯥꯏꯍꯥꯛꯇꯪꯒꯤꯗꯃꯛꯇꯅꯀꯣ ꯍꯥꯏꯗꯤ ꯆꯤꯟꯗꯕꯨꯗꯤ ꯆꯥꯎꯊꯣꯛꯆꯔꯒ ꯍꯥꯏꯖꯈꯤꯕꯩ ꯋꯥꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯐꯕ ꯑꯃ ꯌꯦꯡꯉꯣ ꯑꯩ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯥꯡꯗꯨꯒ ꯑꯗꯨꯝ ꯄꯨꯛꯅꯤꯡꯗꯒꯤ ꯍꯤꯔꯣ ꯁꯥꯕꯩ ꯋꯥꯅꯦꯕ ꯀꯣꯟꯅ ꯑꯗꯨꯝ ꯃꯤꯅꯤꯅ ꯔꯣꯕꯣꯠ ꯅꯠꯇꯕꯅꯤꯅ ꯑꯣꯏꯗꯕꯗꯤ ꯉꯥꯡꯕ ꯌꯥꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩꯁꯤꯗꯤ ꯄꯣꯛꯇꯣꯏꯅꯦꯕ ꯑꯩ ꯈꯜꯂꯤꯁꯦ ꯈꯣꯡꯁꯦ ꯆꯠꯈꯤꯕꯒꯤꯕꯨ ꯅꯨꯡꯉꯥꯏꯇꯕꯒ ꯌꯦꯡꯒꯗ꯭ꯔꯥ ꯑꯩꯅ ꯑꯩꯒꯤ ꯁꯤ ꯐꯤꯕꯝꯁꯤ ꯅꯨꯡꯉꯥꯏꯇꯕ ꯌꯦꯡꯒꯗ꯭ꯔꯥ ꯑꯗꯣꯝꯒꯤꯕꯨ ꯅꯨꯡꯉꯥꯏꯇꯕ ꯌꯦꯡꯒꯗ꯭ꯔꯥ ꯁꯣꯝꯒꯤꯕꯨ ꯅꯨꯡꯉꯥꯏꯇꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯩꯁꯦ ꯀꯣꯛꯁꯦ ꯆꯥꯏꯕꯅꯦ ꯑꯗꯨꯒ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯈꯪꯗꯣꯛꯑ ꯃꯇꯨꯡꯗ ꯑꯩꯁꯦ ꯄꯤꯔꯥꯟ ꯆꯦꯟꯊꯔ ꯃꯇꯨꯡꯗꯀꯣ ꯄꯤꯔꯥꯟ ꯆꯦꯟꯊꯔꯦꯀꯣ ꯇꯨꯃꯤꯟꯅ ꯂꯩ ꯀꯅꯥꯝꯇꯕꯨ ꯍꯥꯏꯗꯤ ꯁꯤꯌꯔ ꯁꯨꯡꯇꯧ ꯇꯧꯗꯦ ꯀꯅꯥꯝꯇꯕꯨ ꯁꯤꯌꯔ ꯇꯧꯗꯦꯀꯣ ꯉꯁꯤ ꯑꯩ ꯁꯣꯝꯗ ꯐꯦꯃꯤꯂꯤꯁꯤꯡꯅ ꯃꯌꯥꯝꯅ ꯍꯪꯉꯛꯄꯗꯒꯤ ꯉꯁꯤ ꯐꯖꯅ ꯁꯤꯌꯔ ꯇꯧꯋꯤꯅꯦꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯈꯜꯂꯦ ꯑꯩ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯒꯤ ꯒꯣꯜꯁꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯈꯣꯡꯁꯦ ꯃꯁꯤ ꯌꯨꯝꯗꯁꯨ ꯆꯦꯆꯦ ꯈꯣꯏꯗꯨꯒ ꯂꯩꯕ ꯀꯥꯟꯗꯁꯨ ꯗ꯭ꯔꯦꯁꯤꯡ ꯂꯩꯌꯦꯕꯀꯣ ꯃꯁꯤ ꯀꯃꯥꯏꯅ ꯐꯔꯛꯀꯅꯤ ꯈꯣꯡ ꯀꯃꯥꯏꯅ ꯆꯠꯄ ꯇꯝꯃꯛꯀꯅꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯀꯃꯥꯏꯅ ꯊꯨꯒꯥꯏꯔ ꯍꯣꯡꯍꯜꯂꯛꯀꯅꯤ ꯂꯩꯔꯤꯕ ꯄꯥꯝꯕꯣꯝꯁꯦ ꯀꯃꯥꯏꯅ ꯆꯥꯎꯍꯜꯂꯛꯀꯅꯤ ꯍꯥꯟꯅꯒꯤꯗꯧꯅ ꯑꯩ ꯕꯣꯗꯤꯁꯦ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯗꯣꯏꯔꯥ ꯑꯩꯁꯦ ꯐꯅꯕ ꯍꯣꯠꯅꯗꯣꯏꯔꯥ ꯑꯩ ꯈꯣꯡ ꯆꯠꯅꯕ ꯉꯝꯅꯕ ꯍꯣꯠꯅꯈꯤꯗꯣꯏꯔꯥ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯂꯩ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯩ ꯃꯃꯥꯡ ꯊꯥꯗꯅ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ
ꯀꯔꯤꯝ ꯀꯥꯏꯗꯦ ꯂꯥꯏꯐ ꯍꯥꯏꯁꯤꯗꯤ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯟꯁꯤꯗꯒꯤ ꯄꯣꯛꯄꯗꯒꯤ ꯂꯥꯛꯄ ꯃꯥꯅꯐꯥꯎ ꯊꯥꯗꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯈꯔꯅꯤꯒꯤ ꯈꯪꯅꯔꯒ ꯑꯗꯨꯗꯨꯅ ꯁꯨꯡꯂꯨ ꯂꯨꯗꯦ ꯅꯪꯒꯤꯗꯃꯛꯇ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯕ꯭ꯔꯦꯟꯗ ꯍꯥꯏꯖꯔꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯀꯝꯄ꯭ꯂꯤꯠꯂꯤ ꯇꯝ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯦ ꯋꯥꯈꯜꯁꯦ ꯑꯗꯒꯤꯗꯤ ꯇꯝ ꯃꯤ ꯑꯁꯤ ꯉꯝꯗꯕ ꯀꯔꯤꯝ ꯂꯩꯇꯕ ꯂꯣꯏ ꯉꯝꯕꯅꯤ ꯈꯔꯅꯤ ꯋꯥꯕ ꯋꯥꯅꯤ lôi ngầm này lôi lại là cái bỏ đi bọn ai nghe si hay đi số na si ai nung si bị bagi ai mà tay hông ban pun chỉ anh em tham biếng mình có kari gumba ai na lại bậc thi thì nó thâu thuộc ở đó lấy làm được cái hao rồi cái số có dùng những nhiều rau sầu cặp này lôi cặp này nung si rồi mình nhảm lôi cặp này ở YouTube cái family thì ai bukan bukan biếng tapi cặp số cặp orang kayak bukan cặp này cam kuin cặp này aibu matamana nanau avisit leirami leikidre loire pura mai thado khani loire khani nunga ro loire sin ana loina pu adugi power pi bane aduna yam kapkani no kapani sima kane aduna ne negative adu my mind khana da bina nu sinana leimina si akoi myam punu ke thengna basuna te nu ki loina mak masa life ta busy ni kana ama job to biram gani kana ama housewife oram gani kana mana business to biram gani kana ta sangna banate na tang no ma jiga numit che no ma dum kala hauji leini nom khak ngak tang sang bada koina video gi throw de oigera comment gi throw de oigera isa gi tong na khalaga na tang akoina task ta liba je family tong feel over je masi yam thena nung hai nung chu nung sina tra ni ko aduni adui matang da mai na no tor sa khare adui matung dai girlfriend kai ka ama mam ta tham je ai chu khangi ai chu mi ni ai je puninga poe nuksiba poe lambida khangde kada yam sabaga anda but ngasi dei thauna yaudre aina lambida sorok chatpa kanda nupi macha ama masak phaje haina khalaji ko aduga aina haisarage na khalaji ko ai som se khangna ningi ai sombu tasengna khangna ningi nuksi gaina haibo get se adu leitri ba hujik je kari gina haide adu haige tawra gai wakhana lakpa kana wakhanjina sonda hekta chakhiba nang gari oigena nang si phibam jiga nangbu kanana nangbu si phibam jiga nang accept tawdoino adu nang namai pandra nang si phibam nang adugi poto nang gi loi gre sing yona lai adu nai ta sing hai kan ai wanda adugi guts to pura leitri mi ni ai ju pui ka do no ju poi da ni ko poi adu ai hai gi handing asi ba da du mai thona leitri khandre ro aduna ai madai matang do adamaina ai junu ngai to kaya phumma thammaga ai mamang tha chali adu kano na te kai to ya khogi haik ta busuna te ko aduna madugi matang do adamai lo singre myamna haipiramni adu matang da le adu ko na ko mai la thu ko na to myamna khambire sini am putina ogi habati accident gi matang gi ai gi khogi kano gi khangna bagi journey je girlfriend gi aduma haini aduga mathangi kano da ngasi gi na khogi kimagi khogi ex girlfriend gi topic to ina lo silaji mathangi topic na ai gi khogi kano da la je back ta la je khogi ICU da gi na aina loads pau ka mai la ki loads ta ina nukti gi matam ka mai le tumba ga je samaina ni atum ICU da lei du budi adu mai sum ni wa aduga cabin da la ji sum ni wa samai sum aina ne akhoi tumba se tha kya matung da samaina pai daga tum phangi uppa ga tum madri chahi kya sanghi aduga samaina tum majina namit kya ni tumai sungeng da da khong tin thoga ko akhoi gi khut ani jina samai thamma samaina namit kya ni tumai ha bi ma'am kiteng experience ta uninga di ko nom khak ko only nom khak akhoi gi tummi ba mong cha samaina khong ani je ting thok piro ko khut ani je ting thok ko simak lei piro ko aduga si ja sungleng da be da ko nongan phok tumbi yeng me kidang phok leng da be leng bo ko sona na ni khalo leng bo sona na ni leng bo son adui me thong ko china khon lei de ba ma'am man de pung ama ai samna ha be pung kha ma pung ama lei ba ma'am je haina ra ro leng hen taw ni nga ni ba adu ai de me kya ni kha ngai na
ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯃꯌꯥꯝꯒ ꯍꯔꯥꯎ ꯍꯔꯥꯎ ꯁꯤꯌꯔ ꯇꯧꯅꯤꯡꯉꯤ ꯃꯌꯥꯝꯅꯁꯨ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯇꯧꯕꯤꯔꯛꯄꯒꯤ ꯋꯥꯔꯤ ꯂꯤꯊꯣꯛꯄ ꯍꯥꯏꯁꯦ ꯑꯩꯁꯨ ꯐꯨꯝꯃ ꯊꯝꯃꯤꯅꯤ ꯃꯌꯥꯝꯅ ꯍꯪꯗ꯭ꯔꯒꯗꯤ ꯉꯁꯤ ꯐꯥꯎꯗ ꯑꯩ ꯂꯤꯒꯦ ꯈꯟꯈꯤꯗꯦ ꯑꯩ ꯀꯅꯥꯝꯇꯕꯨ ꯂꯤꯗꯦ ꯇꯥꯅꯤꯡꯕ ꯃꯤ ꯃꯃꯥꯡꯗꯀꯣ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯒꯦꯀꯣ ꯁꯣꯝꯁꯦ ꯀꯩꯅꯣꯝꯃ ꯈꯪꯉꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝꯅ ꯑꯗꯨꯗꯣ ꯚꯦꯂꯨ ꯌꯥꯎꯗꯕꯤꯗ ꯃꯤꯉꯣꯟꯗ ꯍꯥꯏꯔꯗꯤꯀꯣ ꯁꯣꯝꯒꯤ ꯚꯦꯂꯨ ꯁꯨꯡꯌꯥꯎ ꯌꯥꯎꯔꯣꯏꯕ ꯑꯗꯨꯒ ꯁꯣꯝꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯈꯪꯉꯤ ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯗꯒꯤ ꯈꯪꯅꯤꯡꯉꯤꯕꯀꯣ ꯇꯝꯅꯤꯡꯉꯤꯕ ꯑꯗꯨꯗꯤ ꯑꯩꯅ ꯍꯪꯉꯛꯀꯅꯤꯕꯀꯣ ꯑꯣꯖꯥ ꯈꯪꯗꯦ ꯏꯆꯦ ꯈꯪꯗꯦ ꯏꯆꯟ ꯈꯪꯗꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯑꯗꯨ ꯃꯇꯨꯡꯗ ꯁꯣꯝꯅ ꯈꯪꯕ ꯅꯣꯂꯦꯖꯇꯣ ꯄꯤꯕꯤꯌꯨꯕꯀꯣ ꯑꯗꯨꯒ ꯚꯦꯂꯨ ꯌꯥꯎꯒꯅꯤꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯥꯏꯗꯅ ꯀꯔꯤꯝ ꯀꯥꯟꯗꯦꯕ ꯑꯗꯨꯃꯛꯅꯤ ꯑꯩꯁꯨ ꯑꯩꯉꯣꯟꯗ ꯍꯪꯕ ꯃꯤꯗ ꯈꯛꯇꯅꯦ ꯌꯥꯝ ꯗꯤꯞꯂꯤ ꯍꯪꯕ ꯈꯛꯇꯅꯤ ꯑꯩꯅ ꯑꯩꯒꯤ ꯑꯋꯥꯕ ꯂꯣꯏ ꯁꯤꯌꯔ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯑꯩꯒꯤ ꯈꯣꯡ ꯀꯃꯥꯏꯅ ꯁꯣꯛꯏ ꯍꯪꯈꯤꯕꯗꯒꯤ ꯑꯩꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯌꯥꯝꯒꯤ ꯔꯦꯁꯄꯣꯟꯁ ꯂꯥꯛꯄꯗꯒꯤ ꯅꯨꯡꯁꯤꯗꯅ ꯑꯩꯅ ꯃꯌꯥꯝꯅ ꯈꯪꯅꯤꯡꯉꯤꯁꯦ ꯇꯁꯦꯡꯅ ꯈꯪꯅꯤꯡꯕꯒꯤ ꯂꯣꯏ ꯋꯥꯔꯤꯁꯦ ꯁꯤꯌꯔ ꯇꯧꯔꯛꯄꯅꯤꯅ ꯃꯁꯤꯃ ꯍꯥꯏꯔꯒ ꯑꯩꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯚꯤꯗꯤꯑꯣ ꯉꯥꯏꯕꯗ ꯋꯥꯏ ꯍꯥꯏ ꯅꯨꯡꯁꯤ ꯌꯥꯝꯅ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯁꯦꯝꯃꯛꯏꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯤ ꯇꯁꯦꯡꯅ ꯑꯩ ꯁꯤꯗꯩꯁꯤꯒ ꯐꯠꯂꯥꯎꯅ ꯂꯥꯛꯑꯒ ꯀꯥꯁꯤꯒ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯤ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯄ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯐꯤꯔꯣꯜ ꯐꯨꯔꯤꯠꯁꯦ ꯌꯨꯝꯗ ꯁꯦꯠꯄ ꯂꯤꯠꯄꯁꯤ ꯑꯃꯅꯤ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣꯗ ꯊꯣꯛꯅꯤꯡꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗ ꯊꯣꯛꯂꯛꯄ ꯍꯥꯏꯁꯦ ꯈꯤꯇꯪꯁꯨ ꯇꯔꯨ ꯇꯅꯥꯟꯕ ꯇꯥꯏꯀꯣ ꯑꯗꯨꯁꯤꯡꯅ ꯇꯧꯔꯒ ꯂꯣꯏ ꯃꯦꯅꯦꯖ ꯇꯧꯔꯒ ꯀꯣ ꯍꯣꯠꯅꯔꯒ ꯊꯑꯣꯏꯅ ꯐꯝꯃꯒ ꯇꯧꯕꯁꯦ ꯑꯗꯨꯝ ꯇꯟꯅꯔꯤ ꯉꯥꯛꯇꯅꯤ ꯕꯠ ꯉꯁꯤꯗꯤ ꯑꯩꯁꯨ ꯇꯟꯕꯁꯦ ꯈꯔ ꯐꯥꯎꯗꯦ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯒꯤ ꯃꯌꯥꯝꯅ ꯑꯁꯨꯛ ꯁꯞꯄꯣꯔꯠ ꯇꯧꯔꯛꯇꯅ ꯍꯧꯖꯤꯛ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯐꯥꯎꯗ ꯁꯨꯛꯁꯤꯡ ꯌꯥꯝꯈꯠꯂꯛꯑꯦ ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯔ ꯂꯣꯏ ꯇꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯅꯣꯡꯃ ꯀꯥꯜꯂꯁꯨ ꯅꯤꯅꯤ ꯀꯥꯜꯂꯁꯨ ꯁꯦꯝꯖꯔꯛꯏꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯇꯤꯟꯅꯕꯒꯤ ꯋꯥꯔꯤ ꯇꯥꯖꯔꯁꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯉꯥꯛꯇꯅꯤ ꯇꯥꯟꯅꯁꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯕꯤꯗꯥꯏ ꯑꯃꯨꯛ ꯂꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯋꯥꯔꯤ ꯈꯔ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯃꯊꯛꯇ ꯆꯠꯈ꯭ꯔꯦ ꯑꯦꯛꯁ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯃꯊꯛꯇꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯛꯁ ꯒꯔꯜꯐ꯭ꯔꯦꯟ ꯃꯥ ꯑꯩꯅ ꯍꯥꯏꯕꯗꯤꯀꯣ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯃꯥꯏ ꯃꯔꯝꯗ ꯀꯅꯥꯝꯇꯅ ꯀꯣꯃꯦꯟꯗꯀꯣ ꯊꯤꯅ ꯈꯣꯠꯅ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯂꯣꯏꯅꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯗꯨꯒ ꯋꯥꯈꯜꯅ ꯈꯟꯖꯔꯒ ꯑꯩ ꯁꯤꯃ ꯐꯩ ꯍꯥꯏꯅ ꯈꯜꯂꯒ ꯇꯧꯖꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯃꯌꯥꯝꯅ ꯃꯥ ꯑꯗꯨ ꯅꯨꯄꯤ ꯑꯗꯥ ꯑꯗꯨꯒꯨꯝꯕ ꯀꯔꯤꯝꯇ ꯉꯥꯡꯕꯤꯒꯅꯨ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩ ꯀꯅꯥꯝꯇꯕꯨ ꯍꯔꯠ ꯇꯧꯅꯤꯡꯗꯦ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏ ꯍꯔꯥꯎ ꯂꯩꯖꯈꯤꯕ ꯑꯩꯒꯤ ꯑꯦꯛꯁ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥꯀꯣ ꯃꯥꯁꯨ ꯃꯤꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯕꯥꯏ ꯕꯥꯏ ꯑꯃꯨꯛ ꯂꯧꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ